Mudram Nokchari, Ranju Chef Girida, Masiana Budana recipe city Spiky Rice Ball. The Masidis da Kuna, Apapa, how healthy ingredients, ma'am, hapaga, rice ball recipe same done. They will kitchen the changasi, rice ball recipe same ba. Rice ball recipe se semba kanda kuna steps ahum khak changni ahama step tana dough semba adede changa doisi 1.5 cup rice powder lobirani aduga half teaspoon jira mapumdo adegi 1/4 teaspoon thum aduga yamna saba boiling hot oiba ising lobirani Hause koi rice powder sida jira se hapchen lasi adagi thum se hapchen lasi aduga chammach ama lauraga mix to birani phajana matungda yamna saba ising se tapna ha paga ot birani khutna tak pasan birati ko khutse chak pasu yai ba samandana aduna chammach na hana to biraga matungda kara intare hai kanda da khutna phajana to pi ba yare to tamna koi sing se ha ga to la simase yamna thot pa mongda se yare ni hoi se koina khutta thau kitang ha pa ga mathak sida taishan birani aduga makhum ama kupsan biraga minute koi kunmu phajana kupsalaga thambirani ba mase sumaina Madui matungda second step sina cheng basmati gumba khara sangtak toba cheng se chamaga koina soak toraga minute kun thammani masimasu aduga third step tana stuffing semba da changdoisna minced chicken aduga green chillies garlic ginger paste aduga vegetables mayama vegetables ya in the low resistance da gajar adagi french beans hawai thrak atai to pa hapning ba pe loina ma sina soya sauce ni ko hose fry to rasi gas thagalani aduga khang am lobiro da thau khara hapirani thau se koigi maikhu thokai sahan bigadabani aduga high flame da dum sabji se fry to gadabani low flame yaade garlic han hapase chanam se hapchale aduga amuk sing asuba se mu hapase fry to redna adudagidi manam se akoigi chanam ga singa gi manam se ko fry to birani gi chicken se hapchalase aduga mahang ha otpirani chicken se half cook oira matungda koina thong khara hapirani koina pamjaba changda adagi amu okhai birani gold mirch powder khara amu hapchan birani masi kitang munchale hai kanda koina sabji sing se hapaga amu phajana otpirani green chilli se su hapchan birase minute ani ahum fry to biraga soya sauce se hapchan birani sumaina duga mo fry to birani ma chon chale si yengbio da koi gas off toraga inghalasi sina hojik steamer ama ready toraga koina ising se hapaga sahalaga thammadabani si masai gi koina kupsala thamgi ba chengi rice powder gi ball duni koina chakma da ba changda khaidok piraga kuba ma da smai lo piraga tamna met laga koi ki chawtho han bi redana aduga stuffing asai koina half kripa ingan graba chicken curry gi chicken gumba gi stuffing se hapchan biraga side tagi khomjan birani sumaina aduga lona manung da hapchalaga roll to birani roll se tam to biu se kai gi be ai na khochi am tapna tawraga soft hoina pocham na soft hoibani na ba pai raga koina
roll tawraga thambirani se loinamak marimak koi se loinamak round tawraga thamani masai koina chumthoga kanghala thamabani masiki cheng basmati cheng dune to kitang chaithoga mana spread tawbiraga steamer se koina thau kitang taibira thamani mudu da rice ki ball se cheng do da roll tawsanbirani mathata kupnaba coat tawnaba the rice ball khutima mana tapna cheng da coat tawsanbiraga steamer do da hapsanbirani si phajana arrange tawraba matungda masai ki sauraga lairiba khoi ki steamer se sidai sida koina phajana hapsanbirani steamer se ready ni pura thamjalase sumaina doga kupsalaga minute kuntra mo koi steam tawra thamgani ba min kuntra phare doga lakto ba muti yingminasi sana phokong sabani si puthore se do sing tang lakto ga koina plate se da to aga ka agang te yingminasi ko manung se kamaina tawgena se ka age phajadre ngo sine spiky rice ball recipe se yamna so healthy hoiba yamna so hauba breakfast oina so chabe aba snacks oina so chabe aba angang na so yamna pangdaba tomato sauce kitang hapaga adum chabe aba recipe ni mayam amta try tobiyo try torakanda comment section da hapiro o kamaina tawge habado anoba recipe amaga mulak charage ranju chef kiri kitchen da mayambu amuka hanna khurum jari